Welcome back. Spartacus, great gladiator, Afaoba leader amagi pukning nungsiba amadi thouna ki wari. Chahi kaya mangda Rome ko ba mapangal kanba samrajya ama hauki. History da samrajya asibu mapangal leibaga loinana inakun ba amadi tawning ba tawkiba kanglup amani haina ningsingli. Roman samrajya Jesus poktrengay chahi chani mukmangda setup oikibani amasung samrajya se 15th century da Ottoman Empire ge khutta loisinki. Chaurakna chahi lising ani mangak haigatuna palamkiba samrajyani Roman singi matangda wafam ama asumna hainei Rome was not built in a day. Makoigi thabak amadi thak wangba makoina semgat sagat lambasing ado nongmata to oikibanate chahi kaya changna hotnaraga oibani. Roman samrajya gi lamchat amana makoigi ruler singi chatnabi ama leiki madudi minai thamba pharaga thamba makoigi mi semba makoigi akanba thabak sing suhanba makoigi ningthau singi chauthok chaningai ama oirammi mana minai kaya thamle haibase minai yamna thamningai haraunarami. Roman Ningthau Augustus na siba matamda magi minai lising mari muktharamki minai thamba asibu makoina sentum paishan bugumna khannarambi. Masigi minai sing asisu ason ananati lanpha oirakpa amadi sentum pukraga singbangamdaba mapangal phaba mi sing na angambani selection tawraga minai oihelami makoigi under da thamlaga makoigi oiba right sing di pibiramde minai sing asigi aranba machamata mathwai lawba phawda bera lairamde minai sing asida nupi su yaurami masak phajaba mapangal phaba minai nupa singbudi Roman nupi singna masagi seba su tawhanki lotna relation thamba su yauki konungamada asuk yamba minai ase thamba haibasisu araiba dinati lamhenba kaya yaurakli mini ningba kaina kayani di hingani wagani khanduna Roman achauba amadi mi singda tainaba hat pasu thoki maramasina makoibu makong makutta yot hillang thanglaga thambi mathau tare army singna puthoki thabak suhalli minai sing asigi marakta pangal thauna leiba singbu tha ta phuna batambi aduga ningthau mantri nupi sing punna phamlaga gallery da makoibu thengai na halli aduga yengi masisu enjoy gi mathel ama oirammi matam aduda yana thinaba kanglup asina gladiator kawi ama sidri bhawa thengna halli ama sirabada game asi loiselli makoi asigi punsi yamna warammi amaromda minai masen thengnaba sinaba Rome ge sepai sing na su watpiba masigi maramna minai kaya suicide tawraga sidok pusu yauki amaromda minai sing ase lot na chenduna hingbasu yadaba hingbagi wesu leitaba maramdi Roman sing na chen kiba minai phabagi damak special force army ready tawduna thamlammi loinana sathikraba hui sing su thamlammi hui adugi matekna phanaba pharaklaba tungda yamna ot naibi awaba pibi si khiba khaktana awaba se kokpagi pambai oirammi masigi phibam masida len ringai tanjasida minai ama thoraki magi ming Spartacus kaurammi mana Roman gi foundation bu nomkhai ki mana magi losing technique amadi thamoi naubagi pambaina minai singbu awaba singdagi kannabu hotnaramki mabu ngasisu achauba leader singi marakta ningsingdari Spartacus ki wari ase Jesus Christ pokpagi chahi 33 mangi warini matamduda Roman samrajyana Asia amadi Europe ki angamba mafam khudum chanduna mapangal phajana lairaba tanjani Spartacus Greece ki Thrace ko mafam da poki ahan bada mahak Roman sipai amoina job torami tungda Spartacus amadi magi nupibu karigino maram amagi damak arrest tawki aduga minai singi marakta chalhanki Spartacus ki phibam yamna phai mapangal phaba mini thang ta hai masina mabu gladiator sembagi damak training piki maga mafam kaya da thengai na hanki angamba kapua kauba city asidani thang ten thinhanki manangamki sanaba khudingda Spartacus ki ming entire Rome da chatpa hauki adubu Spartacus ti mi hatpa thinnabagi place pamlamde masagi thamoi ne yaramdi masidagi noma ahingama makoi bu takpi tambiriba thamliba
mafam adugi makok Batiartas kauba amabu hatoklaga maduda laiba sepai kharabu puraga tuminna chienki pukiba misingi masing humputara mukni chien ki batanjada makoi khara asitani loinana makoi ga loinana pukham chapu uyan ama ani yaukiba atutani atai kasu yaukidi phi rol pawbuda yaujakide Spartacus ki luching makada makoi asina lot khibagi mahutta Roman sipai singi mathakta chongsilaga hatlaga thang ten sagol na chingba mun bahauki asumna mathang tawraktuna minai sing thadok na ba lan thengna bahauki Roman force khara makoi ga thengna na ba phana ba thoraki adubu Spartacus ki khutta si bataki minai sing ase nomagi pangal faraki amasung Kapua kauba shahar asida lut tauba phuba chaiba tawduna minai singbu ngamliba makai thadok hanki masigi chairak sida Christius amadi Oinimas kauba akan athau minai ani amasu chelaktuna pullaki amasung leading role lauki makoi yamsilakle Spartacus na Mount Vesuvius kauba ching asigi nakta masi teledini makoi gi camp semki amarom the Roman gi angamba forcing Spain da makoi gi against the land horakpa ado namthana bachat kirame side amada danger oirakliba minai loop asibu namthabagi damak Roman singna senapati guys Claudius Geber gi luching makada force loop ama thakiduna Mount Vesuvius ki question ki amasung makoi ka lanthengna ba sem saki masi khangkhrabada Spartacus amadi magi loina basingna ching amadagi ching amada thauri yalaga lot na chenki amasung tunglomdagi Roman singbu naikhai rakhi Gaius Claudius mathwai kanduna chenki masigi tungda Roman force amaga sutharaki mokoi adubusu Spartacus ki khutta sibutaki senapati adusu phaki asumna minai sing asigi khutta sen thumsu yamna lakhre Spartacus ki mai pakpa sida lairaba amadi chawkhatpa ngamjadraba matamdugi mi singna mabu support tauki amasung magi luching makhada chatkhi asum tawduna Spartacus ki army lising humputra yauki Spartacus na makoi adubu group ani da kaidoki amasung army training piba hoki amarom da Rome ki ningthauna makoi asibu namtabagi damak sipai loop ani tharaki acho army tangol Spartacus ki force loop amabudi Roman army sing asina defeat tawraga minai yamna hatlamle adubu Spartacus na lead toriba loop aduga thengainrakpa tanjadati Roman sing maithi ki phajana maithi ki Roman sing kok chiklaklami kaino tawgadabase minai sing no onkhatuna Roman gumba samrajya ki ruling system bu naidoribra tanjasida Roman sing na aroi boina soiba tare khanduna yamna chawba army tengol amaga loinana kan thaukraba thauna laikraba Marcus Lucanius Christus kauba senapati ase masida makoi bulosin bagi responsibility se sinnaki mana sumadu tauraki haina yaki Marcus na ahan bada Roman army sing dagi hingja kraba mioi lising nipu choose toraga training ga loinana poram taki Marcus na senapati Neomis kauba amabu ahan bada force purga Spartacus ka thengna ba thaki makoi ase kanna thengnakre masigi chairaksida Marcus na tunglom dagi Spartacus khoida landarki amasung takhaiduna Italy gi rigam kauba mafam yona puki adu erabasu leptana soknai lana sida Spartacus ki loop yamna sokle makoi mapangal hantarakle masidigi samudra torban de laiba hi thoba natraga jahaz thoba kanglup kharada sen yamna piraga Sicily gi torban yona thinbina bawarep nakhi amarom da Roman sing taksilek pelepte laibak thibadi ngasai gi hi natraga jahaz thoba kanglup sing aduna sen lausallaga mangkhirami Spartacus ki lemhoba mi sing chen banangdre lambi atai su leite amarom da Roman forcing Spain da landaba chatkibado madusu halakpagi tanja oiduna Marcus ki army ka punki Spartacus khoi gi we atai udre lan sok narga sikiba natraga hana ki minai punsida amuk hanjinba masidagi jo oibo ere khanna chongsinnaki amasung asuk yam kraba Roman army singa thengai naki minai lalhobu singdo angamba sikre Spartacus su lan asida siki adubo magi asiba hakchang thiba phangkide
मसीगी लान असिबु इतिहासता थर्ड सर्वाइल वॉर हैन कवी सीखिब सीखरे फारकपसिंग अदुबु लोइनगे लोइना कपुआ अमदि रोम की बॉर्डर की लंबीदा क्रॉस ता यालगा हाथखी मसीगी मेहात असुमना थोइना ओइखिते हाइरि इतिहासता लान ngamba कांगलुपना ngamdabasing de pikibe cheirakta masidagi henba sathiba leiti ngasisu minaisingbu ot nebagi wari lakpada Spartacus na hotnaramba do ningsing nari mahak ase achouba hero mani video telhan ge tawbani hekta loisin loiba naidi adubu warau yade thamjare